Incredible Story Manipur na ngasisu aigi nuksiraba viewersingidabak 2016 da release tawkiba Surviving Family Adventure the best tawba Pets Dragol gi movie puduna laksari. Movie asina fangkiba rating khara pallabada IMDb rating da 10 gi manung da 6.7, Rotten Tomatoes da 88%, Prime Video da 6.7. Fare adudi mayam movie asigi samlakpa wari amadi movie asida saktam langlibi pandabida movie rom da oina mai onsilasi. Mayamna channel asibu subscribe tawbidriba yauragadi nuksibiduna channel asibu subscribe tawbirambu aduga like amamam tuksu namsanbiramba kaubiganu haiduna nolukna haijari. Fare adudi mayam movie rom da oina mai onsilasi. Movie asina horupada aikoina masak matau yamna fajaba angang nupa macha ama magi mama mapaga tawduna car amada thauduna mafam amada chatlambi. Nupa macha asigi maming Pet kawi. Angang macha asina gari maningda tongduna story amabu paduna leirami. Mana pariba story asida papi amana adventure ama chatpagi wari oirami. Larik asi asum parambadagi Pet na magi mama amadi mapagi mafamda hangai. Adventure chatpa haibasi mafam kadaida chatkadoribano kanana kamdona chatlaga adventure asi kauribano. Masagi wahang asi taba matamda Pet ki mapana hairai adventure haibasi yamna chikpa umangumba mafamda naitom taduna fajana chatliba adubuni. Aduga asida sunatana awangba mafam kayada chatuna thawan misaki fajaba yengliba adubu adventure kawi hairambi. Mapagi wa asi muktaba matamda Pet na mapada hangai. Adu oirabadi naitom tana janganda chatliba adu makhoigi masadadi akiba fauram loidra. Makhoidi kari amata akiba faudabra. Pet ki mapana amu Pet ki mafamda hairai kari ki faudani mipung khudimaki masada akiba ga tungoinana adumak chatlibani. Adubu makhoigi first priority asi akiba adu nate makhoina chatliba adventure adugi khongchat aduni. Makhoina chatliba khongchat aduda khwaidagi maru oiba ama lei madudi atai kari sunate thongna phaba asini. Chatliba miyoi adugi masada akiba phana faurabasu magi chatliba nungaiba adu fangnabagi damak akiba kaya adu khangjenduna adumak chatkadoribani. Aduna nangdi thongna leiba miyoi adu oirabra haiduna masagi mafamda hangai. Brave na sumapada ai thongna phare haiduna hairambi. Brave ki mamana masagi mafamda hairai aigi isadi thongna phabani magi mafamda akiba karisu leite. Malem Prithvi asida leiriba mipung khudingmaktagi khwaidagi thongna phaba asi aigi isani. Mama aigi ifamdadi aigi isadagi hena thongna phaba masak matau fajaba malem asida kana amata leite hairami. Asumna makhoina wari sanaduna yamna nungaina laklingai asida makhoigi gari mamangda sa ama sammaga chenkhirami. Sa amana sammaga chenkhiba asida Pet ki mapanasu sa aduda thengdanabagi damak gari adu leithokpa matamda soibadagi makhoigi gari adu mafam asida accident thoambi. Mafam asida thokliba accident asida hena laibak thiribadi Pet ki mama amadi mapa makhoi animak accident asida leikhiramde. Accident thokliba mafam asida Pet upai kari amata leitana tumina famduna adumak leirami. Pikliba Pet na hojikti khangami adudi accident asida magi mama amadi mapa makhoi animak sikhre haiba asi. Masi khanglakpa matamda Pet mathwai yamna nungairamde. Hojikti Prithvi asida magi ne haibada kana amata leitre. Aduga hojik accident thokliba mafam asisu yamna sukpa yamna tamthiraba sa kaitana thallaba umang amadani. Masi khalakpa matamda Pet aduki matik yamna mathwai nungaitraduna kablaklambi. Matam asida suklaba jangal asida yamna tamthiraba sa kai kaya amana khongbagi makhon Pet na taraklambi. Masi taba matamda Pet ki masadasu akiba kaya ama faurambi. Pikliba Pet na hojikti masa mathanda kari tawgadabano khangdabadagi akiba na henmankhiduna jangan manung aduda adumak koichat chatlambi. Mana asum chatlabasu yamna tamthiraba sa kai kaya amana khongbagi makhol adudi hojiksu adum tari. Mana asum jangan manung aduda lakpa matamda magi hek mamangda yamna chauraba asangba machugi dragol amabu leirami. Masi uba matamda Pet aduki matik yamna kirambi aduga kapsu kablaglambi. Dragol adunasu hojik Pet ta yamna munna sangtrik yengduna leiribani. Asumna tawriba asida Pet na dragol adugi mafamda hanglambi. Nang aibu nungsidabra nangna aibu hojik hatokadoribra haiduna hangi. Dragol adu kari amata tawdabi adumak Pet ta yengduna leirami. Matam asida yamna tamthiraba umang asida leiriba sakai kayadudi Pet ki manakta tapna changsilaklibani. Masidagi asangba dragol aduna Pet pu sa sing adudagi kannabagi damak magi makhutta tonghanduna mafam adudagi paiduna chatkhirami. Asigi matungda aikoida chahi 3 haukraba matungda amuk ulaklambi. Matam asida oja amana angang kharada wari liduna leirami. Mana liriba wari asi dragol gi wari ni.
ꯑꯉꯥꯡꯁꯤꯡ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯆꯍꯤ ꯀꯌꯥ ꯑꯃꯒꯤ ꯃꯃꯥꯡꯗ ꯗ꯭ꯔꯥꯒꯣꯜ ꯀꯌꯥ ꯑꯃꯕꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯗ꯭ꯔꯥꯒꯣꯜꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯗ꯭ꯔꯥꯒꯣꯜ ꯑꯃꯕꯨꯗꯤ ꯂꯝꯕꯤ ꯂꯝꯃꯥꯡꯅꯗꯨꯅ ꯎꯃꯪꯗ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗꯒꯤ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯃꯌꯨꯝꯗ ꯍꯟꯗꯕꯤ ꯎꯃꯪꯗ ꯃꯤꯑꯣꯏꯕꯁꯤꯡꯅ ꯎꯗꯅꯕꯒꯤꯗꯃꯛ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕꯅꯤ꯫ ꯎꯃꯪ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯑꯇꯩ ꯃꯤꯑꯣꯏꯕ ꯀꯅꯥ ꯑꯃꯠꯇꯅ ꯊꯦꯡꯅꯗ꯭ꯔꯤ, ꯁꯨꯞꯅꯇꯒꯤ ꯃꯤꯑꯣꯏ ꯑꯃꯈꯛꯇꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯊꯦꯡꯅꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯩꯅꯤ, ꯑꯩ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯒ꯭ꯔꯦꯁ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯕꯕꯥ, ꯅꯪꯅ ꯑꯃꯨꯛ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯕꯕꯥꯒꯤ ꯑꯣꯏꯕ ꯑꯣꯏꯇ ꯄꯥꯇꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯀꯤꯍꯟꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯔꯦꯁꯀꯤ ꯃꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯠꯇꯦ ꯏꯆꯥꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯅꯣ? ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯑꯩꯅ ꯇꯁꯦꯡꯅꯃꯛ ꯊꯦꯡꯅꯔꯛꯂꯕꯅꯤ꯫ ꯑꯩꯅ ꯂꯤꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛ ꯑꯣꯏꯗꯕꯅꯤ, ꯁꯦꯝꯖꯟ ꯁꯥꯖꯟꯕꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯣ? ꯑꯉꯥꯡꯁꯤꯡ ꯑꯁꯤꯒꯤ ꯃꯐꯝꯗ ꯎꯃꯪ ꯑꯗꯨ ꯀꯌꯥꯃꯨꯛꯀꯤ ꯆꯥꯡꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏ ꯍꯥꯏꯕꯗꯨ ꯑꯩꯅ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯎꯃꯪ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯜ ꯁꯪꯒꯨ ꯀꯌꯥ ꯑꯃꯗꯤ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇꯅ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯗꯤ ꯕꯕꯥ ꯅꯠꯇꯅ ꯊꯦꯡꯅꯔꯦ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅꯁꯨ ꯖꯪꯒꯜ ꯀꯌꯥꯗ ꯆꯪꯂꯨꯔꯦ, ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯗ ꯁꯥ ꯀꯩ ꯇꯝꯊꯤꯔꯕ ꯖꯤꯕ ꯀꯌꯥ ꯑꯃꯗꯤ ꯊꯦꯡꯅꯩ, ꯑꯗꯨꯕꯨ ꯗ꯭ꯔꯥꯒꯣꯜꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯃꯠꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯃꯄꯥꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯉꯁꯤ ꯐꯥꯎꯕ ꯆꯠꯄ ꯃꯐꯝꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯊꯦꯡꯅꯗ꯭ꯔꯒ ꯎꯃꯪꯗ ꯗ꯭ꯔꯥꯒꯣꯜ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯃꯆꯤ ꯑꯃꯗ ꯂꯣꯠꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯒ꯭ꯔꯦꯁꯅ ꯑꯃꯨꯛ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯐꯔꯦ ꯕꯕꯥ, ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯁꯣꯏꯗꯅ ꯂꯩꯔꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯑꯩꯅ ꯆꯠꯄ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯃꯐꯝ ꯀꯩꯗꯁꯨ ꯊꯦꯡꯅꯗꯦ꯫ ꯉꯁꯤꯁꯨ ꯎꯃꯪꯗ ꯑꯩ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯕꯨ ꯊꯦꯡꯅꯔꯕꯗꯤ ꯕꯕꯥꯒꯤ ꯃꯐꯝꯗ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯗꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯤꯕ ꯑꯉꯥꯡ ꯑꯃꯅꯗꯤ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯎꯃꯪꯗ ꯗ꯭ꯔꯥꯒꯣꯜ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯑꯩꯅ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯣꯖꯥ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯊꯥꯖꯕꯤꯕ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯃꯗꯤ ꯂꯩꯔꯤꯗꯅ, ꯅꯈꯣꯏꯁꯨ ꯅꯣꯏꯒꯤ ꯇꯨꯡꯒꯤ ꯑꯣꯏꯕ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯀꯔꯤ ꯑꯃꯠꯇ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ꯫ ꯃꯥꯒꯤ ꯃꯃꯤꯠꯅ ꯎꯕ, ꯃꯥꯅ ꯍꯦꯛ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕ ꯑꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯔꯤ ꯑꯃꯠꯇꯕꯨ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯣꯖꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯃꯤꯅ ꯋꯥꯔꯤ ꯂꯤꯕ ꯅꯠꯇ꯭ꯔꯒ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯄꯣꯠꯁꯛꯁꯤꯡ ꯈꯛꯇꯃꯛ ꯑꯗꯨꯃꯛ ꯊꯦꯡꯅꯗꯨꯅ ꯂꯣꯏꯒꯦ ꯍꯥꯏꯗꯨꯅ ꯅꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯈꯟꯒꯅꯨ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯅꯧ ꯑꯅꯧꯕ ꯅꯈꯣꯏꯅ ꯑꯃꯨꯛꯇ ꯊꯦꯡꯅꯗ꯭ꯔꯤꯕ ꯄꯣꯠꯁꯛꯁꯤꯡꯕꯨ ꯊꯦꯡꯅꯅꯕ ꯎꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯎꯃꯪꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯂꯩꯔꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯏ, ꯃꯐꯝ ꯑꯁꯤꯗ ꯄꯦꯠ ꯑꯗꯨ ꯍꯧꯖꯤꯛ ꯊꯦꯕ ꯑꯃꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯦꯠꯅ ꯁꯥꯟꯅꯔꯤꯕ ꯑꯁꯤꯗ ꯑꯁꯪꯕ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯁꯨ ꯅꯥꯀꯟꯗ ꯁꯪꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗꯗꯤ ꯆꯍꯤ 6 ꯍꯧꯈ꯭ꯔꯕꯅ ꯄꯦꯠꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯈ꯭ꯔꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯁꯪꯕ ꯗ꯭ꯔꯥꯒꯣꯜꯁꯤꯒ ꯍꯧꯖꯤꯛ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡꯅ ꯖꯪꯒꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯁꯤꯡ ꯑꯁꯤꯒ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯄꯦꯠ ꯑꯃꯗꯤ ꯗ꯭ꯔꯥꯒꯣꯜ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯐꯝꯗ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯉꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯁꯨ ꯄꯨꯜꯂꯝꯃꯤ꯫ ꯄꯦꯠ ꯑꯃꯗꯤ ꯑꯁꯪꯕ ꯗ꯭ꯔꯥꯒꯣꯜ ꯃꯈꯣꯏ ꯑꯅꯤ ꯎꯃꯪ ꯑꯗꯨꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯃꯤ, ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯅꯁꯨ ꯑꯇꯤꯌꯥ ꯃꯊꯛꯇ ꯄꯦꯠ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯊꯛꯇ ꯇꯣꯡꯍꯟꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯅ ꯎꯃꯪ ꯑꯁꯤꯗ ꯂꯥꯛꯂꯕꯁꯨ ꯑꯁꯪꯕ ꯗ꯭ꯔꯥꯒꯣꯜ ꯑꯁꯤꯒꯤ ꯑꯁꯪꯕ ꯃꯆꯨ ꯑꯁꯤꯅ ꯎꯃꯪꯗ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯈꯤꯗꯣꯔꯤꯕꯅꯤ, ꯃꯔꯝ ꯑꯁꯤꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯎꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯗ꯭ꯔꯥꯒꯣꯜ ꯑꯁꯤꯒꯤ ꯃꯁꯥꯗ ꯇꯣꯞ ꯇꯣꯞꯄ ꯁꯛꯇꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯃꯥꯅ ꯂꯩꯔꯨꯔꯤꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯆꯨ ꯑꯗꯨ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯑꯣꯟꯕ ꯉꯝꯃꯤ, ꯑꯗꯨꯅ ꯍꯦꯟꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯈꯣꯏꯕꯨ ꯎꯕ ꯉꯝꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯦꯠ ꯑꯃꯗꯤ ꯑꯁꯪꯕ ꯗ꯭ꯔꯥꯒꯣꯜ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯆꯦꯟ ꯆꯣꯡ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯒꯗꯧꯔꯤꯕ ꯃꯌꯨꯝ ꯑꯗꯨꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯒ꯭ꯔꯦꯁꯅ ꯎꯃꯪꯗ ꯂꯥꯛꯂꯤꯕ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯒ꯭ꯔꯦꯁꯅ ꯃꯈꯣꯏꯕꯨ ꯎꯗꯅꯕꯒꯤꯗꯃꯛ ꯄꯦꯠ ꯑꯃꯗꯤ ꯗ꯭ꯔꯥꯒꯣꯜ ꯃꯈꯣꯏ ꯑꯅꯤ ꯃꯆꯤ ꯑꯃꯗ ꯂꯣꯠꯂꯝꯃꯤ꯫ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯣꯏꯕ
ꯃꯥꯡꯕ ꯉꯝꯕꯒꯤ ꯁꯛꯇꯤ ꯑꯗꯨ ꯁꯤꯖꯤꯟꯅꯗꯨꯅ ꯃꯆꯨ ꯑꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯄꯦꯠꯇꯤ ꯂꯣꯠꯅ ꯑꯗꯨꯃꯛ ꯒ꯭ꯔꯦꯁꯅ ꯆꯠꯂꯤꯕ ꯃꯇꯨꯡ ꯑꯗꯨꯗ ꯂꯣꯠꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯒ꯭ꯔꯦꯁꯀꯤ ꯕꯦꯒ ꯑꯗꯨꯗꯒꯤ ꯀꯝꯄꯥꯁ ꯑꯃꯕꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯍꯧꯖꯤꯛ ꯒ꯭ꯔꯦꯁꯁꯨ ꯎ ꯑꯃꯗ ꯁ꯭ꯄ꯭ꯔꯦ ꯑꯃ ꯄꯥꯏꯗꯨꯅ ꯀꯥꯝꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯔꯦꯁꯀꯤ ꯋꯥꯈꯜꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯩꯕꯒꯤ ꯁꯥꯎꯝ ꯐꯪꯉꯝꯃꯤ꯫ ꯃꯥꯅ ꯃꯇꯨꯡ ꯑꯣꯟꯊꯣꯔꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯒ꯭ꯔꯦꯁꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯅ ꯌꯥꯟꯒꯗꯧꯔꯤꯕ ꯎꯁꯤꯡ ꯑꯗꯨ ꯃꯥꯔꯛ ꯇꯧꯗꯨꯅ ꯊꯝꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯊꯦꯡꯂꯦ, ꯉꯁꯤꯒꯤꯗꯤ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯒ꯭ꯔꯦꯁ ꯍꯣꯏꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯄꯦꯠꯆ ꯑꯃꯗꯤ ꯗ꯭ꯔꯥꯒꯣꯜ ꯃꯈꯣꯏ ꯑꯅꯤ ꯃꯈꯣꯏꯅ ꯂꯩꯒꯗꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯃꯌꯨꯝ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯁꯨꯔꯨꯡ ꯑꯃꯒꯤ ꯃꯅꯨꯡꯗꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯄꯦꯠꯅ ꯃꯩ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯩ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯄꯥꯎꯁꯨ ꯐꯥꯎꯅꯔꯝꯃꯤ꯫ ꯄꯦꯠꯅ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯦ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯩꯈꯣꯏꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯀꯔꯤ ꯑꯃꯠꯇ ꯆꯤꯡꯅꯒꯅꯨ꯫ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯑꯩꯅ ꯅꯪꯕꯨ ꯑꯗꯨꯃꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯔꯤ ꯑꯃꯠꯇꯕꯨ ꯇꯥꯍꯜꯂꯣꯏ꯫ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄ ꯃꯇꯝꯗ ꯄꯦꯠꯅ ꯍꯧꯒꯠꯂꯛꯄꯗ ꯎꯃꯪ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃꯕꯨ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯥꯔꯤꯕ ꯃꯈꯣꯜ ꯑꯁꯤ ꯃꯤꯑꯣꯏꯕꯁꯤꯡꯅ ꯂꯥꯡꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯈꯣꯜ ꯑꯁꯤꯅ ꯇꯥꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯄꯦꯠꯁꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯅꯕꯒꯤꯗꯃꯛ ꯂꯣꯟꯅ ꯆꯦꯜꯂꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯔꯨꯝꯗꯒꯤ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯌꯦꯡꯕ ꯃꯇꯝꯗ ꯎ ꯌꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯃꯔꯣꯝ ꯑꯃꯕꯨ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯒ꯭ꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ꯫ ꯒ꯭ꯔꯦꯁꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯈꯣꯏꯅ ꯎꯃꯪ ꯑꯁꯤꯗꯒꯤ ꯎ ꯌꯥꯟꯕ ꯃꯇꯝꯗ ꯎ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯂꯣꯏꯅ ꯌꯥꯜꯂꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏꯅ ꯎ ꯋꯥꯁꯤꯡ ꯑꯁꯤ ꯇꯦꯡꯅ ꯀꯣꯛꯊꯣꯛꯄ ꯑꯁꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯌꯥꯝꯅ ꯃꯥꯡꯖꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯌꯥꯟꯗꯕ ꯌꯥꯗꯕ ꯎ ꯈꯛꯇꯕꯨ ꯌꯥꯟꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯅ ꯒ꯭ꯔꯦꯁꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯑꯩꯅ ꯎꯁꯤꯡ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯌꯥꯜꯂꯤꯕ ꯑꯁꯤ ꯑꯩꯅ ꯌꯥꯜꯂꯣ ꯍꯥꯏꯗꯨꯅ ꯌꯥꯜꯍꯟꯕ ꯅꯠꯇꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯅꯕꯨꯡꯅ ꯂꯣꯏꯅ ꯎꯁꯤꯡ ꯑꯁꯤ ꯄꯥꯛꯇꯛꯅꯅ ꯌꯥꯟꯊꯠꯂꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯕꯒꯤ ꯌꯥꯜꯂꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯒꯥꯔꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯀꯨꯝꯂꯛꯂꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯒꯥꯔꯤ ꯑꯁꯤꯗꯒꯤ ꯀꯨꯝꯂꯛꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯒ꯭ꯔꯦꯁꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯒ꯭ꯔꯦꯁꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯅ ꯒ꯭ꯔꯦꯁꯀꯤ ꯃꯌꯥꯝꯕꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯦꯡꯂꯦ, ꯌꯨꯝꯗ ꯍꯜꯂꯁꯤ, ꯑꯩ ꯁ꯭ꯀꯨꯜꯁꯨ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯄꯥꯅ ꯍꯣꯏ ꯐꯔꯦ ꯆꯠꯂꯁꯤ, ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯂꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯒꯥꯔꯤꯗ ꯀꯥꯕꯒꯤ ꯃꯍꯨꯠꯇ ꯃꯐꯝ ꯑꯗꯨꯒꯤ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯎꯃꯪꯒꯤ ꯐꯖꯕ ꯑꯗꯨꯕꯨ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯄꯦꯠꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯎꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯄꯦꯠꯅꯁꯨ ꯅꯨꯄꯤ ꯑꯁꯤꯅ ꯎꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯄꯦꯠꯅ ꯆꯦꯟꯈ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯄꯦꯠ ꯍꯧꯖꯤꯛꯇꯤ ꯎ ꯑꯋꯥꯡꯕ ꯑꯃꯒꯤ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯁꯨ ꯄꯦꯠꯀꯤ ꯃꯅꯥꯛꯇ ꯌꯧꯅꯕ ꯎ ꯑꯁꯤ ꯀꯥꯈꯠꯂꯛꯄ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯎ ꯃꯁꯥ ꯑꯃ ꯇꯦꯛꯇꯨꯅ ꯃꯈꯥꯗ ꯀꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯊꯨꯅ ꯄꯦꯠꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯐꯥꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯎ ꯑꯁꯤꯗꯒꯤ ꯀꯨꯝꯂꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯄꯦꯠꯀꯤ ꯃꯐꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯅꯍꯥꯛ ꯀꯅꯥꯅꯣ, ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯦꯠꯅꯁꯨ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯐꯝꯗ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ, ꯑꯩꯒꯤ ꯃꯤꯡꯗꯤ ꯄꯦꯠ ꯀꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯃꯨꯛ ꯄꯦꯠꯀꯤ ꯃꯐꯝꯗ ꯅꯪꯒꯤ ꯆꯍꯤꯗꯤ ꯀꯌꯥ ꯁꯨꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯄꯦꯠꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤ ꯃꯁꯝ ꯑꯗꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯒꯤ ꯆꯍꯤ ꯍꯧꯖꯤꯛ 5 ꯁꯨꯔꯦ ꯍꯥꯏꯗꯨꯅ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛ ꯄꯦꯠꯀꯤ ꯃꯐꯝꯗ ꯍꯥꯏꯔꯛꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯑꯩ ꯊꯥꯖꯗꯦ, ꯆꯍꯤ 5 ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯒꯗꯧꯔꯤꯕꯅꯤ, ꯅꯪꯗꯤ ꯌꯥꯝꯅ ꯆꯥꯎꯔꯦ, ꯑꯗꯨꯅ ꯆꯍꯤ 5 ꯍꯦꯜꯂꯝꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯠꯀꯤ ꯃꯐꯝꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯃꯃꯤꯡ ꯂꯣꯔꯦꯟꯁ ꯀꯧꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯒ꯭ꯔꯦꯁ ꯑꯃꯗꯤ ꯃꯥꯒꯤ ꯃꯕꯨꯡ ꯃꯈꯣꯏꯁꯨ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯑꯗꯨꯝ ꯊꯤꯔꯛꯇꯨꯅ ꯃꯐꯝ ꯑꯁꯤ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯎ ꯑꯃꯒꯤ ꯃꯈꯣꯡꯗ ꯂꯩꯔꯤꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯂꯣꯔꯦꯟꯁꯀꯤ ꯃꯄꯥ ꯑꯃꯗꯤ ꯒ꯭ꯔꯦꯁ ꯃꯈꯣꯏ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯝꯂꯤꯕꯅꯣ? ꯑꯩꯅ ꯅꯪ ꯒꯥꯔꯤꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯆꯪꯂꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯁꯥ ꯀꯩꯇꯅ ꯊꯜꯂꯕ ꯎꯃꯪ ꯑꯃꯅꯤ, ꯑꯁꯨꯝꯅ ꯅꯪꯅ ꯂꯝ ꯍꯦꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯐꯝꯗ ꯉꯥꯡꯂꯝꯃꯤ꯫ ꯃꯄꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯂꯣꯔꯦꯟꯁꯅ ꯃꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯑꯁꯤ
udagisu taraklibani aduga nakhoinasu aingonda amu ngangsilakle wa asi taba matamda mapana amukasu hairaklambi nang mafam asida amuk hanna chatpa yaba nate matung tarakpadadi nang aigi itungda inarake haiganu haiduna hairaklambi Lawrence na mapagi mafamda hairai mafam asida aina chatke haiduna chatpa nate aidi petpu tanarakpani haiduna petna leiriba maikai adomda khodombi thilaklambi makhoisu Lawrence na khodombi thiliba maikai adomda yenglakpa matamda u amagi marumda pet adu lumduna famaga leiriba adu mayam pumnamaknasu urambi mi mayam adu uba matamda pet aduki matik yamna kirambi petsu makhoi mayam adu uba matamda mafam adudagi chenkhinaba thaurang tawraklambi Grace na petki manakta sangsalakduna asumna hairaklambi nupa macha nang kadaidagi laklibano nangdi nathanda mafam asida kari tawramlibano haiduna hanglaklambi adubu Grace na hairiba adu kari amata tadabi pet adudi mafam asidagi yamna kanna chenkhirambi pet na chenkriba aduda mafam aduda lakliba makhoi sing adunasu pet pu thingnaba yamna kanna hotnarambi adubu pet si pak hekta makhoina phaba ngamde nupa amagi makrangdasu lituna pet asi yamna kanna adumak chenkhirambi aduga kona thangda petsu awangba amadagi tarakpa matamda masa adu soktuna makhada taraklambi asidagi makhoi sing aduna petpu phakhirambi nakal amaromda asangba dragol adusu mikap tholaklambi mana mikap tholakpa matamda mafam aduda pet leiba uramde pet leiba udaba aduda mafam aduda yamna kanna khongduna petpu kaurambi adubu mafam aduda pet laktraba aduda dragol adunasu petpu thinaba mafam adudagi tholaklambi nakal amaromdana Grace ki nupana mafam aduda thabak suriba makhoi singi mafamda mafam asida leiramliba angang asi forest na amadi khunja asigi miyoi singna masak maming khangdriba fauba mafam asida thabak suba yaroi loina thingjangadabani hairamduna mafam adudagi gari thauduna chatkirambi adum oinamak Grace ki mabungnadi asumna haiduna leihowi nangna adumna hairabasu mafam asida thabak suba asi thingjanba yaroi karigumba angang asigi langla langjin khangdriba fauba ꯑꯩꯈꯣꯏꯅ ꯊꯕꯛ ꯁꯨꯗꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯗ ꯃꯇꯝ ꯃꯌꯥꯝ ꯑꯃ ꯊꯦꯡꯗꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯁꯣꯛꯇꯨꯅ ꯂꯩꯈꯤꯕ ꯄꯦꯠꯁꯨ ꯒ꯭ꯔꯦꯁ ꯍꯣꯏꯒꯤ ꯇꯤꯝꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯅꯁꯨ ꯑꯗꯨꯝ ꯄꯦꯠꯀꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯎꯖꯥꯟꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯅ ꯎꯔꯝꯃꯤ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯅ ꯑꯗꯨꯝ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯂꯨꯝꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯕꯗꯒꯤ ꯃꯥꯅ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯎ ꯑꯃ ꯇꯦꯛꯇꯨꯅ ꯃꯈꯥꯗ ꯇꯥꯈꯤꯔꯝꯃꯤ ꯎ ꯇꯥꯔꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯑꯁꯪꯕ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯕꯨꯁꯨ ꯃꯤꯌꯥꯝ ꯑꯗꯨꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯕꯨ ꯊꯤꯅꯕꯒꯤꯗꯃꯛ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯎꯃꯪꯗ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯣꯛꯇꯨꯅ ꯂꯩꯈꯤꯕ ꯄꯦꯠꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯐꯃꯨꯡ ꯑꯃꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛ ꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯂꯩꯔꯝꯗꯕ ꯑꯗꯨꯗꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯕꯨ ꯀꯣꯌꯦꯡ ꯌꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯕꯨ ꯊꯤꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯂꯩꯔꯝꯂꯤꯕ ꯃꯐꯝ ꯑꯁꯤ ꯍꯣꯁꯄꯤꯇꯥꯜ ꯑꯃꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯣꯔꯦꯟꯁ ꯑꯃꯗꯤ ꯒ꯭ꯔꯦꯁ ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯈꯔ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯄꯦꯠꯀꯤ ꯃꯔꯝꯗ ꯍꯪꯅꯕꯒꯤꯗꯃꯛ ꯂꯥꯛꯑꯝꯃꯤ ꯒ꯭ꯔꯦꯁꯅ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯦꯠ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯐꯥꯎꯗꯨꯅ ꯄꯦꯠꯇꯤ ꯎꯃꯪ ꯇꯝꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯂꯝꯃꯤ ꯒ꯭ꯔꯦꯁ ꯍꯣꯏꯅꯁꯨ ꯄꯦꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯦꯠꯀꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯌꯥꯎꯅ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯝꯈꯥꯡꯗ ꯄꯦꯠꯄꯨ ꯃꯈꯣꯏꯅ ꯐꯥꯕ ꯉꯝꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯒ꯭ꯔꯦꯁꯀꯤ ꯃꯕꯨꯡꯅꯁꯨ ꯎꯃꯪ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯃꯨꯛ ꯒ꯭ꯔꯦꯁꯅ ꯄꯦꯠꯀꯤ ꯃꯐꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯩꯁꯨ ꯈꯪꯏ ꯅꯪꯒꯤ ꯅꯌꯨꯝ ꯑꯗꯨ ꯖꯪꯒꯜꯗꯅꯤ ꯍꯥꯏꯕ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪ ꯍꯧꯖꯤꯛꯇꯤ ꯖꯪꯒꯜ ꯑꯗꯨꯗ ꯆꯠꯄ ꯌꯥꯈꯤꯔꯣꯏ ꯑꯩꯅ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯁꯣꯏꯗꯕꯤꯗ ꯅꯪꯕꯨ ꯖꯪꯒꯜ ꯑꯗꯨꯗ ꯊꯤꯟꯕꯤꯒꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯖꯪꯒꯜ ꯑꯗꯨꯗ ꯊꯤꯟꯗ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤ ꯀꯟꯗꯤꯁꯟ ꯑꯃꯗꯤ ꯌꯥꯅꯕ ꯃꯊꯧ ꯇꯥꯏ ꯑꯗꯨꯗꯤ ꯅꯪ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯎꯃꯪꯗꯅ ꯑꯃꯨꯛ ꯑꯩꯈꯣꯏꯗ ꯎꯠꯂꯛꯂꯤꯕ ꯑꯁꯤ ꯒ꯭ꯔꯦꯁꯀꯤ ꯃꯕꯨꯡꯅ ꯍꯧꯖꯤꯛ ꯑꯗꯨꯝ ꯗ꯭ꯔꯥꯒꯣꯜ ꯑꯗꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯄꯦꯠ ꯑꯃꯗꯤ ꯗ꯭ꯔꯥꯒꯣꯜ ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯝꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯄꯦꯠꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯤꯗꯒꯤ ꯒ꯭ꯔꯦꯁꯀꯤ ꯃꯕꯨꯡ ꯑꯗꯨꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯕు ꯄꯨꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯁꯨ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯄꯦꯠꯀꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯣꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯁꯥꯎꯔꯗꯨꯅ ꯗ꯭ꯔꯥꯒꯣꯜ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯒ꯭ꯔꯦꯁꯀꯤ ꯃꯕꯨꯡꯒꯤ ꯃꯈꯨꯠꯇꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯁꯨ ꯃꯈꯥꯗ ꯇꯥꯍꯧꯔꯝꯃꯤ
mafam aduda lakliba miyoising adusu asuk yamna chawba sathiba dragol asi uba matamda mathwai kanjanabagi damak mafam asidagi gari thauduna kaiduna chenakhirami nakal amaromda Grace ki mayumda ulaklami pet amadi Lawrence makhoi anisu lai yektuna leirambi aduga hojik Grace ki mafamda police na call tawraklami aduga Grace ki mafamda asumna hairambi hojikti aikhoina pet ki maramda karigumba langla langjin kharadi phangba ngame ariba fine amada aikhoina pet ki mama mapa animak umang aduda gari accident amada chahi taruki mamangda sikhibani aduna mahakini haibada hojik kanagumba miyoi amatabu leitre haiduna hairami aduga hojik pet amadi Lawrence makhoi ani wari sanaba matamda Lawrence na pet ki mafamda hairambi nangna nangi marup dragol ama lei hairiba adu nangi babna sagatpara natraga tasengna maki leibra haiduna asumna hanglibagi maramdi pet na hojik asangba dragol adugi saktam cheda yektuna leiribani umang adudasu dragol aduna pet pu koithi thiduna leiribani umang adugi akoiba pumba pet pu thiba fangdrabada dragol adu mathwai yamna warambi asidagi atiya mathakta koipai paiduna pet hoina leiriba mafam adubu dragol aduna koithi thiraklambi Lawrence na pet ki mafamda asumna hairambi nangi marup nangna yekliba asidi asengba dragol amaga chap manei aduga aikhoigi babana toina isai amada sakpiba dragol amagi saktamgasu chap manei hairambi Lawrence na asumna amuk makhata na asumna hairei isai aduda yaubada thawan michakta yengduna dragol gi leifambusu aikhoina khangba ngamgani hai dragol sing asi sangu paiduna lai haiduna su hai adubu masi panghaida hainaribra haibasu kana amatana khangba nate adubu mayamna thajanariba asi asengba dragol asi haujuksu leiri haiba asini peti asumna wari sanaba matamda thongnau mayada sangsinduna munna adumak yengduna leirambi asumna leiringai Grace su makhoi anigi manakta sangsinlaklami Grace na yamna harauna pet ki mafamda hairambi nangna aigi compass asibu paisanbirambagi damak aina nangbo hainingai leitana thagatli compass asi aina mangkhre haiduna mathai yamna sarurabani nangna paisanlamliba compass asi aigi babana aigi ifamda yamna nuksina pibirakhiba gift amani aina su compass asibu yamna section thamjabani babana aigi ifamda yamna nuksina gift asibu pibirebagi maramdi ai asi umangi mafam khudingmakta koichatsatuna adumak lei maram aduna aina umangda chatpa matamda karigumba lambi mangkhiba taragadi compass asigi matengna aina yum phawba halakpa ngamnabagi damakni hairambi aduga makhata na Grace na hairambi matam chuppada nang thauna leiyu nathanda lei haiduna adum khanduna leiganu hairambi pet nasu Grace ki mafamda hairei hoi matam chuppada ai ithanda leite aigi marup amasu lei hairambi Grace na amuk pet ki mafamda fare adu oirabadi nangi marup adu kanano aikhoida su ta'u nangi marup adu kadaida lei khudakta mana jekhiba asangba machugi dragol adubu puthoktuna Grace ki mafamda ulambi masi uba matamda Grace na sukhangami adudi pet na yekliba asi asangba machugi dragol aduni haiba asidagi Grace na hangi fare adu oirabadi nangi marup asi aikhoiga amuktang unahalu haiduna pet na amuk Grace ki mafamda hairei aigi marup asidi yamna special oi aduna mahakti kanagumba ama hektana mabu uge haiba fangde miyoiba singi marakta ai khaktana mabu ubani karigumba nakhoina aigi marup asibu thengnaba taragadi nakhoisu aigi marup asibu sungsoi soidana pamgani hairambi aduga makhatana amuk pet na hairaklambi nakhoina karigumba aigi marup adubu unaba pamlagadi hayeng hek nonganbaga aibu nakhoina aigi leifam aduda thinba matamda ainasu aigi marup aduga nakhoiga unahanba soidana ngamgani hairambi wahai asi taba matamda Grace na so hairambi nang asi yamna maramokpa yamna nungsiba yamna nathawna leiba angang amani aigi punsida ngasi phawba nangumna thawna leiba angang amata thengnadri hairambi matam asida Grace ki mayumda Grace ki mabung adubusu laambi aduga Grace ki nupaga makhoi ani wari sanarambi matam asida Grace ki mabung na Grace ki mapada asumna hairambi janganda lehoriba asangba machugi dragol adu aikhoina soidana fagadabani aduna nangsu aikhoiga loinana janganda chatsi haiduna hairei wa asi taba matamda Grace su angakpa fawrambi matam asida Grace ki nupana Grace ki mabungi mafamda asumna hairambi haujikti ai nanga loinaduna janganda chatpa adu ai ngamlaroi haujik ai thabak yamna chilli haiduna paukhum asi taba matamda Grace ki mabung aduki matik yamna sawraduna mafam asidagi gari yangna thauduna chatkirambi asangba machugi dragol adusu petpu adum thirakpa matamda Grace ki mayumda yauraklambi aduga mapandagi thongnauda imungda leiriba sing adu yenglakpa matamda pet amadi Grace ki family ga punna yamna harauta yamna leiba adu uba matamda dragol adu mathwai yamna nungairamde aduga mana hojik khalambi adudi magi su anouba family ama fangkhre
aduna madi hojik aibu kauramlagani aduna magi punsida nungaina leihonabagidamak aina yetpiraroi haiduna mafam asidagi amu yamna nungaitana umang aduda chatkirambi mathangi nongalakpa matamda Grace na mapagi manakta laami aduga pet na yekkiba ayekpa asangba dragol adugi picture adubusu mapagi mafamda piduna ulambi matam asida Grace na mapagi mafamda baba hojikti nangna lottuna thamliba aronba wari singadu aigi ifamda loina libiro matau karamna kadaida nangna dragol adubu thengnarakibano hojik angang asinasu magi marup dragol ama lei haiduna aikoida wari adumak leiduna leiri aduga ayekpa picture asisu mana magi marup aduni haiduna aikoida yektuna uhalibani mahaki mayumsu umang aduda oiribani haiduna wafam asi taba matamda Grace ki mapasu angakpa ama faurambi aduga Grace ki mafamda mana thengnarakhiba matau karamna dragol adu mana ukhi haibagi wari pumba machanupigi mafamda loina amata chithadabi liraklambi asigi matungda hojik Grace amadi pets makhoi pet puthinnabagi damak umang aduda gari adu thoduna laambi makhoina lakpagi lambi aduda Grace na pet ki mafamda asumna hairambi nangi marup adugi maramda hanadagi wari khangba miyoi ama lei masu puna nangi marup adubu unaba chatpa yagadra haiduna hangambi wa asitaba matamda pet nasu adudi yamna faba wani aikhoi puna mafam aduda chatsi hairambi asidagi hojikti pet ki mapaga puna makhoi umang adu tamna gari adu thoduna laambi umang adu yauraba matungda makhoina pet amadi dragol aduna leiramba mafam aduda laambi pet na hojik magi marup dragol adubu kauduna thirakpa matamda dragol adusu mafam asida laambi yamna fajaba asoba dragol asibu uba matamda Lawrence amadi Grace makhoi anidi akiba faurambi aduga hojikti makhoi pumbana yamna fajaraba asoba dragol asi wari khaktada natana asyangba oinasu uba ngamlambi asumna leiringai matam masida Grace ki mabung amadi magi miyoi kaya ama poraktuna dragol asigi mafthakta attack tawduna dragol asibu fanaba honaraklambi hojikti makhoi mayam changduna dragol asigi mathakta injection kaya ama kapsanduna dragol asibu farambi adugi matungda asoba truck amada haptuna dragol asibu puduna laambi masi pumnamak asi uba matamda petti mathwai yamna nungairamde pet hojikti magi marup dragol adugi khanbada mathwai yamna warambi aduga kappasu haurammi matam masida Grace su pet ki manakta changlaklambi aduga Grace na pet na nungaitriba singadusu loina khanglambi maram asina pet ki mafamda Grace na hairambi nang hojik karisu wakhan nungaitaba tawganu aina nangi mateng soidana pangani nang aibu thajau haiduna themjinbirambi nakal amaromda Grace ki mabungdi kana amatana haibawa kari amata taramde magi thokpa mana ngamnaba adumak ngangduna leirambi mafam asida leiriba asangba dragol asi mana pambi aduna mafam aduda leiriba singadugi mafamda maman ama hektada mana dragol asibu leiba pambi aduna dragol asi mangonda piyo hairambi dragol asigi matengna mahak Prithvi asida khwaidagi fauba miyoi ama oigadoribani aduga dragol asigi matengna mahak paisa mayam amasu tanba ngamgadoribani matam asida Grace nasu mafam asida forest department gi miyoi kaya marom amabu kaurambi maramdi mafam asida leiriba dragol asisu department gi miyoi singaduda mana jenghanba pamlibani asumna tawduna leiringai nakal amaromda Lawrence amadi pets makhoi anina asoba dragol adubu fajinduna thamliba mafam aduda laami aduga mafam aduda dragol adubu punduna thamliba joli sing adubusu makhoi anina loina thadoami mapandana hojik forest department gi miyoi sing amadi police su mafam aduda laami aduga mafam aduda leiriba miyoi khudimak amaga mari jenaba yamna kana khanaba hauraklambi asidagi dragol adubu thamliba godown aduda makhoina thong adu hangduktuna changlakpa matamdadi manung aduda dragol adu leiramde hojikti dragol adu nanthoktuna mafam asidagi chatkrabani dragol asi nanthoktuna chatkhiba asi uba matamda Grace ki mabungdi aduki matik yamna matha sarami asidagi dragol adubu thinabagi damak makhoi sing adu mapalomda chenthokpa haunaraklambi tasengna makidi mafam asida dragol asi nanthoktuna chatkhiba nate pet amadi Lawrence na thadokhraba matungda mi mayam ama changlakliba adudagi masabu kanjanabagi damak magi oiba power adu siyanaduna mafam aduda leiriba machu adu onthokhtuna mafam asida lotpa oirambi asigi matungda mi mayam adu mapanda chenthoknakraba matung dragol adubu hapliba truck adu mapanda thaudoraklambi aduga miyam adudagi nanthoknaba yamna kanna chenba hauraklambi masibu Grace ki mabung aduna ubadagi makhoi singi mafamda dragol asibu fanaba order taurambi asidagi makhoigi matungda gari mayam ama dragol asibu fanaba tanaraklambi masi uba matamda pet nasu magi marup dragol adugi mafamda
mabu mafam asidagi paiduna chenkinabagidamak hairambi adum oinamak dragol asigi mafamda kapkiba injection sing aduna maram oiduna dragol asi mafam asidagi paiba ngamdabi adumak gari aduda tongduna leirambi hojik makhoigi mamangdana Grace ki mabungi gari aduna makhoigi truck adubu khamnabagidamak truck adugi mamangda thachinduna leirambi matam asida hojik makhoigi truck adusu brake fan oirambi maram asina mamangda leiriba gari adubusu takhaiduna adumak thonglomda thaujilaklambbi hojik thong asigi nakjetana police ki gari singsu thaujilaktuna makhoigi gari adubu thachinduna leirambi asumna tawrakliba mawong asida asangba dragol asi aduki matik yamna sawraklambi maram asidagi hojik asangba dragol asigi mayadagi mai kaya marom amabu kamthoraklambi aduga nakal ani phaunariba thong adubu mai chahanduna thide ambi asumna tawrakpa asida gari kaya marom amabusu accident thoktuna miyoiba kaya ama asok apan kaya ama nanglambi asumna tawrakliba asida pet nasu dragol adubu tawdanabagi damak khamnaba yamna kana hotnarambi adum oinamak dragol asinadi pet na hairiba wa asi kari amata takhidre gari accident mayam ama mathang tholakpa aduda Grace amadi magi nupana tongliba gari adusu thong adudagi tagadauba khajikhaktamak ngaisilakle matam masida petna dragol aduda haibadagi dragol aduna changsilaktuna Grace amadi magi nupagi gari adubu kanbirambi tawriba asi uba matamda kalakpa mihaubatana thallaba Grace ki mabung adusu mabukningda yamna harawba pokjarambi maramdi sigadoraba magi machanupi amadi machanupigi nupa makhoi anibu kanbiramba asida matam asida helicopter kaya marom amabusu mafam asida paisilaklambi asumna leiringai dragol aduna petpu magi manakta kauraklambi petsu magi manakta sanglaktuna makhoi ani yamna nungsina konarambi aduga hojikti mafam asidagi petpu puduna dragol aduna makhoigi leifam umangi yum aduda paiduna chatkirambi umang aduda yawraklaba matungda petna dragol adugi mafamda asumna hairambi aikhoi ani hojik jungle asida adumak leiba haibasi khudong thiningai kaya ama oigani hojikti nang asi mipum khudimakna loina ukhre aduna nangbu fanabagi damak makhoina nangbu soidana thirakani umang asida nangi yum oiduna lei haibasisu makhoina loina khangkhre aduga aikhoi ani mafam asida leiba haibasi khudong thiba yamna nangadoribani hairambi dragol aduna amuk petki mafamda asumna hairi hojikti aikhoi ani punna leiba haibasi nangi nafamdasu yamna khudong thiba nanglagani aduna nang hojikti nangi family ama mathau tai aduna nang Grace ki mayumda chalo aduga nakhoi puna yamna nungaina leiruro haiduna hairi wafam asi taba matamda pet mabukning yamna nungsirambi aduga dragol aduda setna konduna asumna hairi karino nangna hairiba adu nang asi aigi asengba marupni mafam kaidasu aina nangbu thadoktuna chatloi aina punsi chupa nanga adumak leiminagani aina hek gyan taraklaba aina naitom taba punsi ama oirakpa matamdagi nanga aiga puna adumak leiminarakibani nangna aigi di pumnamakni asigi matungda aikhoina uba fangliba asi pet adu Grace ki mayum aduda laambi aduga Grace amadi pet makhoi unaba matamda yamnasu harawrambi matam masida dragol adudi pet pu thilamlaba matungda mafam adudagi paiduna chatkirambi numit asigi matungdagidi dragol adu kanagumba miyoi amatana hojik fawba thiba fangdana adumak leirakli mahak hanagi umang adudasu leitre matam kharagi matungda petna su khangami adudi dragol adu mafam kadaida lei haiba asidagi dragol aduga unanabagi damak pet sula ami pet amadi dragol makhoi ani mafam amada unaba matamda makhoi ani aduki matik yamna harawrami hanagi matawgum mafam aduda question chenduna su sanaduna leirambi hojikti dragol asisu magi family ga punna thengnakhre asumna ullaba matungda yamna nungairaba movie asi happy ending ga loinana movie asi matang swaida loisinkhirami ngasigi aigi movie explanation asida wahi wata soiba amadi asoi aran kaya marom ama yawrabasu mayamgi mafamda ngakpiyo haiba wafam thamjari